Mamai mai Thadou lamlaba nupagi hakchang ama leiramdei ngasi numidang pung 9:30 tarakpada Thoubal PS na koliba lamding Cherapur Canal manaki lambi mataida mamai gi saruk mai Thadou lamlaba asiba nupagi hakchang ama taramle haidi hakchang adu pumthaba horamduna manam chelambana numit kharani gi mamangda hatlaga thamlamba oigani mahak amuba machugi frit khongrau set chai adu moina mahak ki baming matha khangba ngamkhidabaga loinana mahak pu kanana kari maram gi damak hatlambano haiba khangba ngamkhidri Thadou sigi matangda police na case ama laukhatlaga hakchang adu postmortem examination tawnaba Damak Rims ki Miral Sangda Thamkre Haidi. Anirak Suba Oina Thadou Inpiga CSO Singatangdu Leitaba Purang Naba Poram Yat Kre. Kokomi Fox Amuko Aramba Jengol Gimihut Kunrom Sarugyaki. State Asida Kumza 2023 Gimi Ahum Dagi Hauduna Tokliba Irang Asina Maram Oiraga. Sangthok Changsin Matam Sangna Yarudraba Matung Anirak Suba Oina Thadou Furuf ki CSO Ama Oiriba Thadou Inpi. Manipur amadi tongan ba Manipur gi CSO Singatangdu Leitaba Pibam ama Puragna bagi matang dangasi Poram Yat Kre Thazabya mafam dagi fangba pauna hai North AOC da laiba Imphal Hotel dangasi nungthil pung ama dagi hauduna numidang waram pung mga fawba pangthokiba closed door gi mifam aduda Coordinating Committee on Manipur Integrity Kokomi All Manipur United Clubs Organization Amuko Federation of Civil Society Organization Folks Aramba Jengol 80 gi maikai dagi mihut kunrom na sarugyaki loinana Thadou NP Manipur gi maikai dagi mihut ahom rom Gapun na paminna duna wari sana kibani. Pao sinahay nga si Anirak Subo oina tampaki CSO singa Thadou Inpi ga wari sana kiba aduda concrete point puthok pukhat tuna wari sana badi leite adum oina mag state asida matam sang na charang na bapibam ama mayok na duna nga si. Phauba mahausa gi phibam da hanjin bangam dana lairiba sigi matang da kari karama thabak pai khatuna safagadagi haibagi matang da tongan ba plan and policy kaya da wari sana ki adum oina mag ngasi gi mifam aduda Tangdang ba wari fama dilip na balay kide state asida tangdu leitaba phibam ama hanjilak na bagi damak atuba da wari sana rabayay Thadou Inpi Manipur gi maikai dagi wari sana balakiba miyut sing adu ngarang Imphal da thunglakkiba ni Makhoi matam khara Imphal da makhata na lairabayay haina pawgili kulasina haidi ningsing bayabadi chahi sigi August 6 ta Thadou Inpi Manipur amasung Kokomi Amuko Fox Arambay Tengol gi makok thongba luchingba sing amadi Imaluf Mahiroi singi luf kaya yauna Imphal gi Classic Hotel da wari sana kiba laire aham matangka ki oina wari sana kiba aduda Thadou Inpi Manipur gi President M James na luching duna lup asigi Mihut Taraga Taruk na sarugyaduna wari sana kibani ahan batangka ki mifam aduda su lamdam asida tangdu leitaba phibam ama ohenna bagi matangda wari sana kibani wari sana bada yaukiba Thadou Literature gi Chairman Nekam Jomha Buken eni chingnaba singna Assam gi Karbi Anglon District ki manung chanba Chongha Village ki Manjada Nongmaina kaptuna halambagi thokdok thokiba su laikre state asida thokliba hanan sunaba sina maram oiraga mioi kaya ngasi fawba mayuma kaida hanjinba ngamdana relief camp cha changjafam lauduna lairi lenga ki maikai dagi su irang asigi tangdang ba waroi sina mapurangna bagi road map ama yatpagi mamisu tadri irang asina maram oiraga hojik lanjina duna relief camp ta lairiba inmate sing asi tangkak ahom thongna chaliba chahi asigi December fawbagi manungda hanjil hangani haina PR lenga asina phongdokiba su laikre adumak pu lenga ki maikai dagi miyamda thajaba pikhiba du thabak to onthokpa ngambagi mamisu samjilakle masigi mathakta hojik inmate singi oina direct benefit transfer gi kuthangda nongmada mioi amada lupa marifuga mari piri lenga ki maikai dagi inmate sing na piriba nongmagi oiba sanfam asi tongan relief camp chalaiba inmate sing na supen dabagi kholaw kaya lauduna khongjang changsin ki basu laikre Delhi blast laiki daba taragumdoi sukre chenaba sing fanaba Union Home Minister Amisana kanbaya thangpi kre Delhi blast matung UK gi travel advisory da Manipur da suchatana bakhangan kre Delhi gi Red Fort kanaknana Metro Railway Station manakta laiba car park thangarang sapu kanba bom pokai khiba thawdo aduda laikhidaba mising taragumdoi sukre asoko mising kunga manga henkre amaramda thawdo adugi matangda ngasi Union Home Minister Amisana chair lauduna pangthokhiba awang mathaki security mifamna thawdo adugi matangda hek oithokpa mawongda thigatuna chenaba sing fanaba akanba yathang tawthakre agency gi pauna hai ngarang numidang pung 3 rom tabada Red Fort ka lapna dana laiba Metro Railway Station gi manakta laiba car park ta khangawdana mapangan kanba bom ama pokai khiba thawdo aduda laikhidaba mising taraga humdoi sukre thawdo aduda mioi kunga manga hena sopan nangki official oiba pawgili khunamagi matungina ngarang bom pokai khiba car adu Jammu and Kashmir gi Pulwama da laiba Dr. Umar Kauba mioi amana thorakpa oirambi yai hairi thawdo aduga mari lainana Unlawful Activities Prevention Act and Explosive Act ki makhada Delhi Police na FIR ama register tawkre thawdo sigi matangda ngasi Union Home Minister Amisana awang bathaki security mifam ama pangthoktuna kupna khanakre Home Minister na thawdo aduba awang bathakta condemn tawbagal loinana masida chenaba sing fanaba areba pangal sakti sijinnaduna thabak lokhanaba makok thongba official singda kanba wafam thamkre Prime Minister gi pautang matung ina ngarang Union Home Minister na Delhi Police Commissioner Satish Golcha Intelligence Bureau gi Chief Tafan Deka amadi
NIA Director General Sadanda Basanchaga wari sanaduna lokhatpa yaba thabak khudakta lokhatnabasu pautak pikhibani. Bomb blast adubo condemn tawraduna Prime Minister Narendra Modi na ngasi thawdo aduda lautunaba yawba khudingmak lemna tharoi haina lauthokre. Ngarang thawdo adu hek thokpaga Prime Minister na Union Home Minister Amit Shah da khudakta lokhatpa yaba security ki thabak lokhatnaba khangankiba laikhrabani loinana thawdo adugi matung tarakpada New Delhi, Mumbai amasung Uttar Pradesh da su akanba section tharang lokhatnaba khangankibani. Hauji Delhi Airport Railway Station sing amadi bus terminal sing da security ka akanba section tharang sing lokhatkre. Amarom da ngarang Delhi gi bomb blast ki thawdo adugi matung UK government na travel advisory ama thoktuna India da lairiba British masa khudingma India amasung Pakistan border da laiba mafam sing Jammu and Kashmir loinana Manipur da chattanaba kanba wafam thamkhre. Advisory aduda Jammu and Kashmir gi maru oiba lamkoiba mafam sing Pahalgam, Gulmarg, Somnagar, Srinagar, Indika Park anigi border kilometer taragi manung chandanaba khangali. Advisory aduda India ge Wangnopok state ama oiriba Manipur da su chattanaba warning tawri. Hariba mafam sing asi chatpada asoi angam thoklaroi haibigi chapchaba wafam ama leitriba fawba chatloidabani haina su khangali. Union Minister Joy Tamtana Churachandpur gi fibam yengsinkre. Union Minister of State for Road Transport and Highways Ajoy Tamtana ngasi Churachandpur district ta paikhaliba chawkhat thorangi thabak sing yengsinkre. Union Minister Ajoy Tamtana Churachandpur da thunglabaga Deputy Commissioner Darun Kumar S na luchingma makok thongba official sing amadi IDP sing imute sing na mini secretariat da taramna oki. Mini secretariat ki conference hall da pangthokiba thoram amada IDP mahairoi sing marakta board exam da mark yamna fangduna mai paklakraba mahairoi sing da award piduna pukning thogatki. Thoram aduda PM FME RKVY JJM amasung PMJAY gi beneficiary sing da benefits sing su yentokhi. Union Minister Bijoy Tamtana ADCC gi CEO Lal Thajam ADC Churachandpur Simon Thang anida khanaba award piduna pukning thogatki amadi Aspirational Block Program Fellow anida su mana piduna pukning thogatki. Union Minister Butaramna okpagi thoram aduda Minister na Central amadi State Scheme singi makhada thabak tawriba tongan ba department singna lokhaliba thabak sing review tawki. Minister na tongan ba department singi official sing Aspirational Block singi fellow singa unaduna wari shanabaga loinana makhoina tawriba thabak singi damak thagatpa phongdokhi. Union Minister gi Maikai digi district asigi miyam gi lairiba atay awatpa sing asisu men khatnaba center gi Maikai digi makhatana lokhatpa yaba thabak sing lokhatkani haina su thajaba pikhi. Hi yam silaklabadi nupi na mironba khudong thiningai oi report. Nupi oibi sing gidamakta di mironba amasung angang unaba haibasi khwairagi chawba lanfamni haina launai. Chahi yamlaga mironba na amuka hena khudong thiningai oi haina report amana phongdokre. World Health Organization WHO gi report na hai masagi chahi kunthraga manga helaba nupi singna karigumba mamita macha uningba tarabadi miron dringai degi hauna afaba doctor amaga ningthina tanaba mathau tai. Masina thawbum tara naupuba amadi mamit mamai pangbada khurau thanghaloi. Chanabi amagi matungina ikhoi gi khunai asida macha pakhang leisabi faraba nupi na mironba ikainai adubu matamgi khonglei na purakpa hongbana nupi oibi kaya awang mathaki mahi tamduna matik chaba mi amamam oinaba hotnabada thengna mayum panbagi chanabi ama leirakle. Pumnamakki wabudi natrabasu thengna mayum panbi nupi singdi chahi khara lirafna mironba masana tabani. Ana layengi lamda lepa leitana thijin humjinbadagi medical science na phanayamna khumang chawsilakpaga iroinana mironba amadi angang unabada nupi oibisingna mayoknarakpa yaba khudong thiba khara makhai hanthanba ngamle. Adum oinamak chahi liraga mironbagi kanaba amadi mangjaba kharadi adumak leiri. Punsi mahing semdok narakpagal loinana analayang gitabaksu fanayamna khumang chawsilaklibani miyoi ayamba punsi sangdok narakle. Maram aduna mayum thengna panba amasung chahi kunthraga manga helaga mironba haibasi thoina luba problem oina longnaraktre. Ahoina dum masigi kanaba kaya marum lei haina longnabasu yaudaba natte. Chahi kunthraga manga helaba haibasi maktabu koiba langbagi matam hen khiduna masagi senthok lambi amamam loina leinaraba chahi matang oibanina angang semba amadi imung manunggi thabakta hena mai onsenba ngami. Wakhal mapung farabanina awa ana punsigi singnaba kaya thauna fana mayoknaba ngami. Amaromda masagi chahi kunthraga manga helaga mironbagi kanadaba amadi khudong thiningai oiba maram kaya marum lei haina palladuna WHO gi report na hai chahi yamsilakpa haibasi maktabu arthritis, hypertension amadi diabetes na chingba laina kaya gi risks wangkhalai. Chahi kunthraga manga gi matungdagidi chahi heliba makai khudong thiningai oibagi changchu wangkhalai. Kharadang pallabada induced labor, fetal distress, epidural anesthesia tha suramdaida angang kaiba, angang sina pokpa, soinaiba angang pokpa, masa mau fattaba angang pokpa,
Sodana angang unaba amasung pokpada ngairiba angang adu diabetes naba asinachingmani pumnama asi oidunasu masagi chahi 35 natraga 90 helaba nupising mironba amadi angang pokpa sungya magyadabadi nate haina palladuna report asina hai mimi gi punsi mahing chakcha yuthak family history amadi hana angang kayamna favagi haibadugi kaya makhasu poli maram aduna punsi mahing semdokpagal loinana doctor ga chang naina tanarabadi chahi 35 bu oirabasu nifu bu helabasu miron bada thoina akaiba leite adumoinamak chahi liraga miron bada khudong thiningai oiba problem kharadi adumak soiduna mayoknaba yai haina report asina makha tana phongdokli